ꯍꯥꯏꯌꯨ ꯑꯩꯕꯨ ꯇꯥꯛꯎꯔꯥ ꯅꯈꯣꯏꯗ ꯃꯈꯣꯏꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕꯗꯨ ꯑꯜꯂꯥꯍꯕꯨ ꯀꯤꯖꯕꯁꯤꯡꯒꯤꯗꯤ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯃꯅꯥꯛꯇ ꯍꯩꯀꯣꯜꯁꯤꯡ ꯃꯈꯣꯏꯗꯨꯒꯤ ꯃꯈꯥꯗ ꯇꯨꯔꯦꯜꯁꯤꯡ ꯆꯦꯟꯕ ꯃꯇꯝ ꯆꯨꯞꯄ ꯃꯈꯣꯏꯅ ꯂꯩꯖꯔꯒꯗꯕ ꯃꯗꯨꯗ ꯁꯦꯡꯗꯣꯛꯂꯕ ꯂꯣꯏꯅꯕꯤꯁꯤꯡ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯄꯦꯟꯕꯤꯕꯒ ꯂꯣꯏꯅꯅ ꯑꯜꯂꯥꯍꯗꯤ ꯎꯕꯅꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯕꯨ ꯃꯈꯣꯏꯗꯨꯅ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯕ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯊꯥꯖꯔꯦ ꯑꯗꯨꯅ ꯀꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯁꯤꯡ ꯑꯃꯁꯨꯡ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯃꯩꯒꯤ ꯗꯟꯗꯤꯗꯒꯤ ꯈꯥꯡꯖꯕꯁꯤꯡ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯍꯥꯏꯕ ꯏꯟꯕꯁꯤꯡ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯈꯔꯁ ꯇꯧꯕꯁꯤꯡ ꯑꯃꯁꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯕꯁꯤꯡ ꯁꯥꯈꯤꯅꯤ ꯑꯜꯂꯥꯍꯅ ꯃꯗꯨꯗꯤ ꯂꯩꯇꯕꯅꯤ ꯂꯥꯏ ꯑꯃꯠꯇ ꯃꯥ ꯅꯠꯇꯅ ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯁꯥꯈꯤꯅꯤ ꯐꯔꯤꯁꯇꯥꯁꯤꯡ ꯑꯃꯁꯨꯡ ꯒ꯭ꯌꯥꯟ ꯂꯩꯕꯁꯤꯡꯅ ꯆꯦꯠꯅ ꯂꯦꯞꯂꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜꯗ ꯂꯩꯇꯕꯅꯤ ꯂꯥꯏ ꯑꯃꯠꯇ ꯃꯥ ꯅꯠꯇꯅ ꯃꯥꯗꯤ ꯄꯥꯡꯒꯜꯕꯗꯨꯅꯤ ꯑꯁꯤꯡꯕꯗꯨꯅꯤ ꯇꯁꯦꯡꯅꯃꯛ ꯙꯔꯃ ꯍꯥꯏꯕꯗꯨ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇꯗꯤ ꯏꯁꯂꯥꯝ ꯈꯛꯇꯅꯤ ꯂꯥꯏꯔꯤꯛ ꯐꯪꯈꯤꯕꯁꯤꯡꯗꯨꯅ ꯃꯣꯠ ꯈꯦꯟꯅꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯒ꯭ꯌꯥꯟꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯠꯇꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯂꯛ ꯌꯦꯡꯊꯤꯅꯕꯗꯒꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯊꯥꯖꯗ꯭ꯔꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯕꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯌꯥꯡꯕꯅꯤ ꯍꯤꯁꯥꯕ ꯇꯧꯕꯗ ꯑꯗꯨꯅ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯃꯔꯩ ꯌꯦꯠꯂꯕꯗꯤ ꯍꯥꯏꯌꯨ ꯑꯩꯗꯤ ꯂꯨꯛꯊꯖꯔꯦ ꯏꯃꯥꯏꯁꯤ ꯑꯜꯂꯥꯍꯗ ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯇꯧꯔꯦ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯁꯤꯡꯅꯁꯨ ꯑꯗꯨꯒ ꯍꯥꯏꯌꯨ ꯂꯥꯏꯔꯤꯛ ꯄꯤꯈ꯭ꯔꯕꯁꯤꯡꯗꯨꯗ ꯑꯃꯁꯨꯡ ꯏꯕ ꯄꯥꯕ ꯍꯩꯖꯗꯕꯁꯤꯡꯗꯨꯗ ꯅꯈꯣꯏꯁꯨ ꯑꯁꯨꯝꯅ ꯆꯪꯖꯔꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯪꯖꯔꯕꯗꯤ ꯃꯈꯣꯏꯗꯨ ꯂꯝꯖꯤꯡꯕꯤꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤꯗꯤ ꯄꯥꯎ ꯌꯧꯍꯟꯕ ꯈꯛꯇꯅꯤ ꯑꯜꯂꯥꯍꯗꯤ ꯎꯕꯅꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯕꯨ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯕꯨ ꯊꯥꯖꯗꯕꯁꯤꯡ ꯑꯃꯁꯨꯡ ꯅꯕꯤꯁꯤꯡꯕꯨ ꯑꯆꯨꯝꯕ ꯌꯥꯎꯗꯅ ꯍꯥꯠꯄꯁꯤꯡ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯋꯥꯌꯦꯜ ꯆꯨꯝꯅ ꯆꯠꯅꯕ ꯍꯥꯏꯕꯁꯤꯡꯕꯨ ꯍꯥꯠꯄꯁꯤꯡꯗꯨ ꯃꯈꯣꯏꯗꯨꯗ ꯄꯥꯎ ꯄꯤꯌꯨ ꯆꯩꯅꯥ ꯂꯩꯔꯕ ꯗꯟꯗꯤꯒꯤ ꯃꯈꯣꯏꯗꯨꯅꯤ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗꯨ ꯀꯥꯟꯅꯗꯕ ꯑꯣꯏꯈ꯭ꯔꯕꯁꯤꯡꯗꯨ ꯇꯥꯏꯕꯪꯁꯤꯗ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠꯇ ꯂꯩꯔꯔꯣꯏ ꯃꯈꯣꯏꯕꯨ ꯇꯦꯡꯕꯥꯡꯕꯤꯕꯁꯤꯡ